Hawaijar sarubadagi Langthabal kunja makalikai da mio humpudra rom matang oba khongham thaba amadi laihona singba taropadagi hospital da pukatuna laikana krehari ira masigi matang dengan si Manipur Press Club da pangtukpa paugi mifam amada Langthabal kunja makalikai welfare club ki president Jongtam Herozina hai hauki batang kuntra da club asina konba area da laibi Hawaijar lon bi nupi amadagi miamna Hawaijar laiduna sanake matangi numita mio nimpurom oba khongham thaba amadi laihona singba taunarakpadagi hospital da pukatuna laikana ki madugi matung tarakpadashu layong asiga manana mioi kya amashu narakpadagi hospitalized tawki ngasi makshu mioi khara jenims amadi advanced hospital da pukatuna doctor singna laying chathari Hawaijar sarubadagi food poisoning thokliba asigi matangda food safety administration Imphal West ki staff sing laktuna Hawaijar adugi sample lokatkre hauji fawbugi oinadi madugi result pirakpa leitri loinana makoigi maikaidagi pauta kya amashu pirambagi mathakta ORS drip amadi hidak langtak khara shu piramduna doctor singa loinana yumda treatment pibasu yauri Hawaijar lon bada seasonary bapolam sing adu khwairamban kaithelgi shareng yonfam pareng da leiba dukan dagi leirakibani haire housing Manipur da oiba fibam asida hena awana amadi anayek yaung tanaba miyamna shu matam kharadi Hawaijar si chabikino loinana Hawaijar lon bagi sinfam da leibiri basing na su section na thabak tobiduna asigumba laibak tiba thogdo asi makatana thoktana bahona biu haina herojina makatana phongdoki अखोगी क्लब की साइड की मेरा पाइबी साइड की हाइजनिंग बदी अखोई हजिक मणिपुर की लूरब तामफम सिदा सुगुम्बा फुड पॉइजनिंग थोक कांदा अखोगी मयाम वाना रिकास दा अमुक हाना इमुंग मनुंग दुदा अखोई अवाना मयाम तारि सि तादनबा अखोई लेकाय लेकाय दा हवाईचा लोनबीरिबा अतो अतो लेकाय दा हवाईचा लोनबीरिबा चाबीरिबा सिंग दसु अखोई हवाईचा जे चाबसिदा खितंग चेक्सनना चाबिउ हाइबा वाहैजे आई अखोगी लेकाय की क्लब अमदी मेरा पाइबी की साइड की थमजरी